ꯀꯣꯠꯊꯒꯦ ꯆꯅꯥꯡ ꯏꯆꯥ ꯊꯣꯏꯁꯦ ꯕ꯭ꯔꯁ ꯇꯧꯗꯣꯏꯒꯤ ꯉꯥꯏ ꯂꯩꯅꯦ ꯃꯥꯏ ꯕ꯭ꯔꯁꯀ ꯀꯣꯜꯒꯦꯠꯀ ꯁꯤ ꯂꯩꯔꯦꯕ ꯇꯧꯏꯖꯣ ꯍꯥꯞꯄꯒꯦ ꯗꯤ ꯕ꯭ꯔꯁ ꯇꯧꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯃꯇꯣꯟꯗ ꯄꯥꯏꯁꯟꯈꯔꯦꯅꯦ ꯑꯣ ꯂꯨꯞꯄꯕꯅꯤ ꯃꯃꯥꯅ ꯂꯨꯞꯄꯕꯅꯤ ꯁꯦꯡꯉꯣ ꯑꯗꯨ ꯂꯧꯊꯣꯛꯅꯣꯃꯦ ꯇꯩꯁꯟꯒꯅꯣ ꯇꯥꯈ꯭ꯔꯦ ꯁꯦꯡꯉꯣ ꯌꯥꯔꯦ ꯁꯤꯅꯦꯕ ꯃꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯁꯦ ꯑꯌꯨꯛꯀꯤ ꯁꯤꯟꯁꯦ ꯑꯌꯨꯛꯀꯤ ꯃꯆꯤꯟ ꯁꯦꯡꯕꯗ ꯏꯁꯤꯡ ꯆꯣꯠꯄ ꯁꯥꯟꯅꯕ ꯑꯩ ꯁꯦꯡꯉꯦ ꯅꯪ ꯇꯧꯔꯣ ꯑꯗꯨꯅꯦꯕ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯀꯩꯀꯥ ꯂꯣꯏ ꯇꯥꯕꯤꯔꯕꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯣꯏ ꯀꯥꯔꯟ ꯃꯦꯟ ꯑꯗꯨꯒ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯩꯅ ꯕ꯭ꯔꯦꯗ ꯑꯣꯝꯂꯦꯠ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯕ꯭ꯔꯦꯗ ꯑꯣꯝꯂꯦꯠ ꯍꯧꯖꯤꯜꯂꯦ ꯑꯗꯣ ꯁꯤꯗ ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯏꯅꯦꯕꯀꯣ ꯕ꯭ꯔꯦꯗ ꯑꯣꯝꯂꯦꯠꯁꯤꯅ ꯈꯔꯁꯨ ꯄꯨꯛ ꯈꯥꯡꯉꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯕ꯭ꯔꯦꯗ ꯑꯣꯝꯂꯦꯠꯁꯦ ꯁꯦꯝꯖꯜꯂꯦ ꯁꯤꯡ ꯍꯥꯞꯍꯧꯗ꯭ꯔꯦꯅꯦ ꯀꯥꯎꯗꯅ ꯆꯥꯔꯣ ꯀꯟꯇ꯭ꯔꯣꯜ ꯑꯗꯨꯅ ꯈꯔ ꯄꯥꯕꯅꯦ ꯑꯗꯨꯅ ꯂꯣꯏꯔꯛꯄꯩꯗꯨꯅꯦ ꯑꯍꯥꯟꯕꯩꯁꯤꯅ ꯈꯔ ꯌꯥꯝꯕꯅꯦ ꯄꯤꯛꯇ꯭ꯔꯨ ꯁꯅꯥ ꯏꯁ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯤꯡꯗ꯭ꯔꯕꯣ ꯅ ꯑꯣꯏ ꯌꯥꯔꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯥ ꯆꯥꯖꯔꯅꯤ ꯁꯦ ꯆꯥꯔꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯎꯕ꯭ꯔꯥ ꯉꯁꯤꯗꯤ ꯕ꯭ꯂꯣꯛꯁꯦꯀꯣ ꯑꯩꯅꯅꯦ ꯅꯨꯡꯊꯤꯟꯒꯤ ꯂꯟꯁ ꯇꯥꯏꯝꯒꯤ ꯀꯩꯅꯣꯗꯣ ꯚꯤꯗꯤꯑꯣꯗꯣ ꯂꯧꯍꯧꯗ꯭ꯔꯦꯕꯀꯣ ꯁꯤꯅ ꯗꯤꯟꯅꯔꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯀꯩꯅꯣ ꯆꯥꯛ ꯇꯣꯛꯑꯀꯥꯟꯗ ꯅꯨꯡꯊꯤꯟ ꯐꯣꯟ ꯌꯦꯡꯕꯗ ꯑꯣꯛ ꯃꯈꯣꯡꯒꯤ ꯔꯦꯁꯤꯄꯤ ꯎꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯟꯕ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅꯁꯨ ꯑꯣꯛ ꯃꯈꯣꯡ ꯊꯣꯡꯕ ꯑꯗꯒꯤ ꯆꯥꯕꯁꯦ ꯑꯩ ꯑꯝꯇ ꯇꯧꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕ ꯇꯥꯃꯣ ꯂꯧꯕꯤꯔꯛꯄꯅꯦ ꯁꯤ ꯍꯥꯟꯅ ꯐꯖꯅ ꯐꯨꯠꯇꯣꯛꯑꯒꯦ ꯆꯥꯝꯕ ꯈꯣꯠꯄꯗ ꯆꯠꯇꯕ ꯃꯀꯨꯝ ꯀꯔꯤ ꯀꯔꯥꯗꯣ ꯊꯣꯛꯂꯛꯅꯕ ꯁꯤꯁꯦ ꯍꯥꯟꯅ ꯐꯨꯠꯇꯣꯛꯄꯤꯔꯒꯦꯀꯣ ꯑꯗꯨꯗꯨꯒ ꯃꯊꯪ ꯃꯥꯏ ꯑꯣꯜ ꯇꯥꯏꯝ ꯐꯦꯚꯣꯔꯥꯏꯠ ꯆꯥꯛ ꯊꯣꯡꯅ ꯆꯥ ꯑꯝꯇ ꯊꯛꯇꯣꯛꯀꯦꯅ ꯂꯣꯟꯕꯅꯦ ꯇꯤꯜꯍꯧ ꯆꯅꯝ ꯑꯩꯒꯤ ꯆꯥꯗꯣ ꯁꯤꯗ ꯍꯩꯔꯦ ꯁꯧꯒꯠꯂꯛꯀꯗꯧꯔꯦ ꯁꯤ ꯉꯥꯏꯕ ꯑꯣꯏꯅ ꯑꯩ ꯆꯥ ꯑꯝꯇꯪ ꯊꯛꯇꯣꯛꯈꯤꯒꯦ ꯐꯖꯕꯗꯤ ꯃꯀꯨꯝ ꯃꯌꯥꯝꯗꯣ ꯁꯤꯒꯨꯝꯕꯁꯤꯅꯦꯕ ꯑꯩꯅ ꯍꯩꯅꯗ꯭ꯔꯤꯁꯦ ꯆꯥꯝꯗꯣꯏꯅꯦꯕ ꯁꯥꯏ ꯁꯤ ꯃꯀꯨꯝ ꯃꯌꯥꯝ ꯃꯀꯨꯝ ꯃꯌꯥꯝꯁꯦ ꯍꯩꯅꯗꯦꯕ ꯑꯆꯧꯕꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯈꯔ ꯄꯤꯛꯊꯕꯁꯨ ꯌꯥꯎꯋꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯣ ꯁꯨꯝ ꯄꯤꯛꯊꯔꯛꯄꯩꯔꯣ
시가 쪼우더 시가 좀 쪼우 레레 서울에고 그잖아 아이나 마찰가 지라가디 합산그래버거 울하우드래 가 싱아수바 스마닌 매암이나 gyam엔 따르 어저기 시에고 마포 마차이징제 일로 까마다버네 두 sanam chamarot morok angang ba khara hapsale ai ngasi di machu tha oe bako morok se hapsan bo yaudre machu tha oe duduna morok sina machu do kitang ngang halaga ne dum machu do dumai dum oe hala tok toy ne ba dum morok khara hapsale kamage o kam na ai phanek chanang lak na ba moida lon ge na thitli ne kan phanek amta chanang yaudre ba hanadi khoi ma ka leng de khoi ma yam ai ba su ba na khoi ma na lo subi bane ima na budi piro subi ra ke na hai ba kamaina phanek mari mangai da makta kamaina ima dong piru ni thawoina muwa na ba ne gas som doina kaino je moida thitpajidi lon bada ot toini na ne mayai da thamba phak tar ni sra kandana chak ka me ngasidi injang a hawani na ina basmati rice oina ka me sije ot pa hawra da bane dum thangat paga khame simane sabe yaro ye masam mayam jiga thai jong injang thong abane sana badati kami sana arasida chanang munba hore huje chanang yam kanna mundradi makup tawraga tawbido tawe haiba khamana adugi fazana pudur sohallona hare adugi loli kan ubudi dum uiba mana subada ada imana dum tawbibanina suda ba ina dum chanang gi phi phanek singje chanang yam phajana sepadi yam pamjaba ona ma ka lei ka kama dum subibanina aina sude ba chanang dum mulle duna aina da somda upu mathakta thangalaga thamgre dalai hauji ok makhong kam gibudo ko chak se yarni morok se nei khai doine do munbadi mullabane bako morok kai ka ji nei khai raga thum tha aga khamen simba kai ka samaro kai ka je khara thaksan gini aduduga mahi je kang handoine ba khamen simba adagi chanam kari karaje chalaga si morok se takhai raga thum ga to tha ani duga loi khala doin ti hi kang han boina sohan doine ba ti sanam jina munbaga dum yar Jare kang badi phanam kang jale ko doi jina tang di thang gine sina morok manam nushina bo umro masem hapsan bani morok ti yar ne ba ya bai de nasi di khara bu sahalla bani morok ngasagi do angang bodo asabi du ne ba
ꯃꯔꯨ ꯃꯔꯥꯡ ꯈꯔ ꯊꯥꯛꯁꯦ ꯉꯁꯥꯏ ꯐꯨꯠꯄꯗꯕꯨꯗꯤ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥꯁꯦ ꯈꯔ ꯂꯣꯏ ꯊꯥꯛꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯈꯔ ꯈꯔ ꯊꯥꯛꯄꯀꯣ ꯀꯩꯅꯣ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯊꯥꯛꯈ꯭ꯔꯦ ꯁꯤꯅ ꯃꯤꯠ ꯃꯁꯂꯥꯅꯦ ꯑꯗꯨꯒ ꯁꯤꯅ ꯒꯔꯝ ꯃꯁꯂꯥ ꯃꯣꯔꯣꯛ ꯃꯆꯨꯒꯗꯣ ꯍꯥꯞꯄꯔꯣꯏꯕ ꯉꯁꯤꯗꯤ ꯀꯣꯠꯊꯒꯦ ꯊꯨꯝ ꯀꯩꯀꯥ ꯌꯦꯡꯅꯕꯀꯣ ꯀꯣꯠꯆꯔꯦ ꯁꯤꯅꯦ ꯑꯩ ꯉꯁꯥꯏꯗꯩ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ ꯁꯤꯁꯤꯒ ꯑꯆꯧꯕ 3 ꯌꯥꯎꯈꯤꯕꯅꯦꯕ ꯈꯔ ꯄꯠꯂꯦꯅ ꯁꯤꯗꯤ ꯀꯣꯠꯊꯕꯗꯅ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯃꯆꯨꯁꯤꯅꯦꯕ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯦ ꯉꯧꯔꯣꯛꯁꯨ ꯉꯧꯕ ꯅꯠꯇꯕꯤꯗ ꯃꯣꯔꯣꯛꯀꯤ ꯃꯆꯨꯗꯣ ꯈꯤꯇꯪ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯂꯩꯕꯁꯦ ꯐꯨꯠꯄꯒꯤ ꯂꯣꯏꯁꯜꯂꯒꯦ ꯁꯤꯅ ꯂꯥꯁ ꯑꯣꯏꯕ ꯁꯥ ꯃꯔꯣꯏꯅꯤ ꯀꯪꯉꯦꯀꯣ ꯁꯥꯏꯗ ꯂꯩꯔꯝꯕꯅꯦ ꯃꯍꯤꯁꯦ ꯁꯤ ꯂꯩꯔꯦ ꯍꯥꯎꯗꯤ ꯃꯥꯜꯂꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯆꯥꯒꯦꯀꯣ ꯅꯩꯔꯦ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯄꯥꯝꯕ ꯃꯑꯣꯡꯗꯨꯃꯛꯅꯤ ꯐꯔ ꯐꯔ ꯂꯥꯎꯍꯧꯕꯅꯦ ꯆꯥꯊꯣꯛꯈꯤꯒꯦ ꯃꯌꯥꯝ ꯑꯝꯇꯀꯣ ꯄꯤꯇ꯭ꯔꯨꯁꯤꯅ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯆꯅꯥꯡ ꯂꯣꯟꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯐꯤꯔꯣꯟꯁꯤꯡꯗꯣ ꯆꯅꯥꯡ ꯊꯥꯕ ꯐꯤꯔꯣꯟꯁꯤꯡꯗꯣ ꯃꯅꯨꯡꯗ ꯈꯔ ꯑꯃ ꯐꯧꯔꯦ ꯁꯤꯗ ꯈꯔ ꯑꯃ ꯐꯧꯔꯦ ꯀꯪꯕ ꯍꯧꯔꯛꯑꯕꯅꯦ ꯈꯔ ꯈꯔ ꯉꯁꯤꯗꯤ ꯐꯨꯠ ꯃꯦꯠ ꯀꯩꯀꯥꯁꯨ ꯂꯣꯏ ꯁꯨꯔꯤꯅꯤ ꯄꯣꯠ ꯐꯤ ꯃꯌꯥꯝ ꯁꯨꯏ ꯉꯁꯤꯗꯤ ꯁꯤ ꯂꯩꯔꯦ ꯑꯩꯅ ꯁꯨꯕ ꯐꯅꯦꯛ ꯐꯤ ꯀꯩꯀꯥꯗꯣ ꯁꯤ ꯏꯁꯇꯤ ꯇꯛꯑꯗꯕꯅꯦ ꯍꯧꯖꯤꯛ ꯁꯤꯗꯒꯤ ꯍꯥꯟꯅ ꯍꯧꯔꯒꯦꯕꯀꯣ ꯏꯁꯇꯤ ꯇꯛꯄꯁꯦ ꯏꯁꯇꯤ ꯇꯛꯄꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯊꯕꯛꯅꯦꯕꯀꯣ ꯑꯩꯗꯤ ꯏꯁꯇꯤ ꯇꯛꯑꯒ ꯁꯦꯠꯄ ꯐꯅꯦꯛ ꯐꯤꯔꯣꯜꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯏꯁꯇꯤꯗꯤ ꯌꯥꯝ ꯉꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯃꯣꯝꯄꯥꯛ ꯐꯤꯗꯛꯄꯨ ꯏꯁꯇꯤ ꯇꯛꯑ ꯊꯥꯏꯑꯦꯕ ꯑꯩꯗꯤ ꯏꯁꯇꯤꯗ ꯌꯥꯝ ꯆꯣꯞꯄꯩ ꯆꯥꯡꯁꯦ ꯑꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯃꯤ ꯅꯥꯏꯕꯗ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯁꯨꯝ ꯀꯨꯏꯅ ꯑꯃꯨꯛ ꯏꯁꯇꯤ ꯅꯨꯡꯇꯤꯁꯦ ꯇꯛꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯗꯨꯝ ꯂꯩꯔꯝꯕ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯃꯥꯁꯨ ꯏꯁꯇꯤ ꯇꯛꯄ ꯈꯣꯠꯄ ꯑꯗꯒꯤ ꯐꯤ ꯆꯅꯥꯡ ꯐꯖꯅ ꯊꯥꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯨꯏꯅ ꯇꯧꯔꯨꯗ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯀꯌꯥ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯁꯥꯕꯒ ꯑꯗꯒꯤ ꯍꯩꯕꯁꯨ ꯈꯔ ꯋꯥꯠꯂꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯇꯧꯗꯕꯒꯤ ꯑꯗꯣ ꯏꯁꯇꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯇꯛꯄꯗꯨꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯁꯤꯗ ꯑꯩꯅ ꯚꯣꯏꯁ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯁꯦ ꯇꯥꯃꯣ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯌꯥꯝ ꯂꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥꯒ ꯃꯣꯏꯕꯥꯅꯤ ꯌꯥꯝ ꯂꯥꯡꯉꯦꯕꯀோ ꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯐꯤ ꯆꯅꯥꯡ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕꯗꯣ ꯁꯦꯠꯄ ꯌꯥꯝ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯅꯦꯕꯀꯣ ꯄꯥꯝꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯃꯤ ꯈꯔ ꯑꯃꯗꯤ ꯂꯩꯗꯅ ꯆꯅꯥꯡ ꯌꯥꯝꯅ ꯂꯤꯡꯉꯗꯤ ꯁꯥꯏ ꯅꯨꯡꯁꯥ ꯁꯥꯕ ꯃꯇꯝꯗꯗꯤ ꯁꯥꯗꯤ ꯁꯥꯏꯌꯦꯕꯀꯣ ꯆꯨꯝꯃꯦꯕ ꯑꯗꯣ ꯑꯩꯗꯤ ꯆꯅꯥꯡ ꯌꯥꯝ ꯂꯤꯡꯕꯒꯤ ꯍꯨꯃꯥꯡ ꯁꯧꯕ ꯈꯣꯠꯄꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯈꯥꯡꯕ ꯉꯝꯃꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯨꯝ ꯄꯥꯝꯖꯕꯒꯤ ꯑꯗꯨꯒ ꯄꯣꯂꯤꯁꯇꯔ ꯁꯨꯠ ꯑꯣꯏꯕꯒꯤ ꯐꯤꯗꯤ ꯈꯔ ꯄꯤꯛꯑꯦꯕꯀꯣ ꯁꯤꯁꯦ ꯃꯔꯥꯛ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯃꯔꯥꯛꯇꯣ ꯄꯥꯛꯄꯩ ꯆꯥꯡꯗꯣꯈꯔ ꯋꯥꯠꯂꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣই ꯀꯩꯅꯣ ꯃꯅꯤꯡ ꯃꯌꯥꯝ ꯈꯨꯝꯃꯒ ꯏꯟꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝꯗꯤ ꯌꯥꯏ ꯑꯗꯨꯒ ꯁꯥꯡꯕꯩ ꯆꯥꯡꯗꯤ ꯑꯗꯨم ꯁꯥꯡꯉꯦꯕ ꯑꯗꯨꯗꯨꯒ ꯄꯥꯛꯄꯗꯣ ꯈꯤꯇꯪ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯃꯃꯥꯡꯗ ꯄꯨꯂꯞ ꯀꯥꯟꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯗꯨꯗꯣ ꯈꯥꯎꯉꯣꯟ ꯑꯣꯜꯂꯒ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯨꯂꯞ ꯑꯃ ꯔꯥꯅꯤ ꯏꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯏꯟꯕ ꯀꯥꯟꯗꯗꯤ ꯈꯔ ꯋꯥꯠꯂꯦꯕ ꯐꯤꯁꯤꯡꯁꯦ ꯁꯤꯁꯨ ꯄꯣꯂꯤꯁꯇꯔ ꯁꯨꯠ ꯑꯣꯏꯕꯒꯤ ꯑꯗꯨꯝ ꯄꯣꯂꯤꯁꯇꯔ ꯂꯦꯂꯤꯟ ꯁꯨꯠ ꯑꯣꯏꯕꯒꯤꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯐꯤꯗꯤ ꯂꯣꯏ ꯈꯒ ꯂꯣꯏ ꯄꯤꯛꯑꯦꯕꯀꯣ
ꯑꯗꯨꯒ ꯐꯅꯦꯛꯇꯤ ꯑꯗꯨꯝ ꯆꯥꯎꯋꯦ ꯐꯅꯦꯛ ꯍꯧꯖꯤꯛꯇꯤ ꯐꯅꯦꯛ ꯆꯥꯎꯕ ꯅꯠꯇ꯭ꯔꯗꯤ ꯁꯦꯠꯅꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯐꯅꯦꯛꯇꯤ ꯑꯗꯨꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯁꯨ ꯇꯛꯄ ꯂꯣꯏꯁꯜꯂꯛꯑꯦ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯕꯣꯔꯤꯡ ꯆꯨꯅꯦꯅꯅꯦꯀꯣ ꯐꯅꯌꯥꯝ ꯀꯛꯊꯠꯂꯕꯅꯦꯕꯀꯣ ꯌꯥꯝ ꯁꯥꯡꯉꯦꯅ ꯑꯗꯨꯗꯣ ꯏꯁꯇꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯖꯅ ꯇꯛꯊꯣꯛꯑꯒ 4-5ꯃꯨꯛꯁꯦ ꯑꯗꯨꯝ ꯊꯝꯈꯤ ꯇꯥꯔꯒꯗꯤ ꯁꯨꯝ ꯑꯁꯥꯏꯐꯥꯎ ꯆꯠꯊꯣꯛꯄ ꯈꯣꯠꯄꯗ ꯈꯨꯗꯛꯇ ꯏꯁꯇꯤ ꯇꯛꯅꯗ꯭ꯔꯦꯗꯅꯀꯣ ꯁꯦꯠꯅꯤꯡꯕ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒ ꯑꯗꯨꯝ ꯁꯦꯠꯄ ꯌꯥꯔꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯃꯆꯨ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯒ ꯑꯗꯒꯤ ꯌꯦꯜꯂꯣꯒꯨꯝꯕꯁꯤꯒ ꯑꯩꯗꯤ ꯑꯌꯥꯛ ꯑꯔꯥꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯕ ꯀꯂꯔꯅꯦꯕꯀோ ꯑꯩꯒꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯉꯥꯡꯕꯁꯦ ꯀꯨꯆꯨ ꯀꯌꯥ ꯉꯧꯗꯕꯅꯤ나 ꯃꯤꯅ ꯁꯨꯝ ꯅꯣꯛꯅꯒꯗ꯭ꯔꯥꯅ ꯁꯦꯠꯇꯕꯗꯩ ꯑꯗꯨꯝ ꯀꯌꯥꯗꯤ ꯁꯦꯠꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯨꯛꯁꯦꯠ ꯁꯦꯠꯇꯕꯗꯨꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯝ ꯄꯥꯝꯕꯅꯤꯅ ꯑꯗꯨꯝꯗꯤ ꯁꯦꯠꯂꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯅꯦꯛꯅꯦꯕꯀꯣ ꯁꯤꯒꯤ ꯐꯅꯦꯛꯁꯤꯒ ꯁꯤꯒꯤ ꯐꯤꯁꯤꯒ ꯁꯤꯗꯤ ꯌꯥꯝ ꯆꯥꯎꯕ ꯐꯤ ꯑꯣꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯀꯩꯅꯣ ꯃꯣꯏꯗꯤ ꯃꯁꯥ ꯃꯎ ꯂꯣꯏꯅꯃꯛ ꯑꯍꯟꯅꯤꯅ ꯀꯨꯞꯄ ꯈꯣꯠꯂꯒ ꯏꯟꯕꯅꯤꯅꯅꯦꯀꯣ ꯃꯣꯏꯗꯤ ꯐꯤ ꯂꯣꯏ ꯆꯥꯎꯋꯦ ꯃꯣꯏꯗ ꯂꯩꯕ ꯐꯤꯈꯩꯗꯤ ꯁꯤꯒꯤ ꯐꯤꯁꯤꯒ ꯐꯅꯦꯛꯁꯤꯒꯁꯦ ꯁꯨꯠꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯅ ꯏꯃꯥꯗꯩ ꯂꯧꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯅ ꯁꯤ ꯂꯥꯛꯑꯝꯗꯥꯏꯗ ꯅꯪ ꯌꯥꯝ ꯄꯥꯝꯖꯅ ꯁꯦꯠꯄꯅꯤꯅ ꯄꯨꯖꯔꯣꯅꯅꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯐꯤꯁꯤꯒ ꯐꯅꯦꯛꯁꯤꯒꯁꯦ ꯌꯥꯝ ꯂꯦꯝꯃꯦꯕ ꯁꯤꯁꯦ ꯁꯦꯠꯄꯗ ꯑꯗꯨꯗꯨꯒ ꯁꯤꯁꯤꯅ ꯑꯩꯅ ꯍꯟꯗꯛ ꯂꯧꯕꯅꯦ ꯁꯤꯁꯤꯗꯤ ꯂꯦꯂꯤꯟꯗ ꯔꯥꯅꯤ ꯐꯦꯟꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯐꯤꯁꯦ ꯁꯤꯒꯤꯅ ꯑꯃꯨꯛ ꯂꯦꯂꯤꯟ ꯃꯨꯒꯥ ꯁꯨꯠꯀꯤ ꯑꯃ ꯁꯨꯞꯆꯟꯕꯤꯗꯣ ꯑꯗꯨꯗꯤ ꯑꯣꯏꯗꯦ ꯁꯤꯠ ꯅꯥꯟꯕꯤꯗꯣ ꯑꯣꯏꯌꯦꯕꯀꯣ ꯐꯤꯒꯁꯦ ꯏꯁꯇꯤꯅ ꯐꯠ ꯅꯥꯟꯕꯗꯅꯦ ꯃꯁꯥꯏ ꯃꯄꯣꯞꯇ ꯁꯠ ꯇꯥꯕꯤꯗꯣ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯁꯤ ꯅꯥꯜꯂꯒ ꯐꯖꯕꯤꯗꯣ ꯇꯧꯋꯦꯕ ꯂꯦꯂꯤꯟꯗꯨꯅ ꯇꯛꯄ ꯌꯥꯝ ꯋꯥꯅ ꯇꯛꯈꯤꯕꯀꯣ ꯍꯥꯏꯗꯤ ꯀꯪꯕꯒꯤ ꯌꯥꯝ ꯋꯥꯅ ꯇꯛꯄꯤꯗꯣ ꯇꯧꯋꯦ ꯑꯩꯅ ꯑꯩ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯆꯅꯥꯡ ꯐꯤꯁꯦ ꯁꯨꯗ꯭ꯔꯤꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯀꯩꯅꯣ ꯌꯣꯠꯀꯤ ꯊꯝꯕ ꯖꯒꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯐꯧꯐꯝ ꯁꯦꯝꯃꯦꯕꯀꯣ ꯀꯩꯅꯣꯅꯤꯅ ꯃꯄꯥꯟꯗ ꯐꯧꯕꯗꯣ ꯀꯥꯔꯋꯥꯁ ꯂꯩꯕꯅꯤꯅ ꯃꯤ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯂꯥꯛꯄꯗ ꯐꯤꯔꯣꯜ ꯐꯧꯕ ꯈꯣꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯂꯧꯁꯟꯕ ꯈꯣꯠꯆꯟꯕꯅ ꯑꯗꯣ ꯑꯩꯅ ꯀꯪꯕꯒꯤ ꯆꯥꯡꯗꯣ ꯋꯥꯠꯀꯗ꯭ꯔꯥꯅ ꯈꯜꯂꯨꯔꯒ ꯃꯅꯤꯟꯗꯨꯅ ꯍꯦꯟꯅ ꯌꯥꯝ ꯊꯨꯅ ꯀꯪ ꯂꯩꯔꯝꯃꯦ ꯑꯗꯨꯗꯨꯅ ꯂꯦꯅꯤꯟ ꯑꯇꯩ ꯐꯤꯒꯗꯣ ꯌꯥꯝ ꯋꯥꯅ ꯇꯛꯈꯤꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯔꯥꯅꯤ ꯐꯦꯟꯕꯤꯅꯤꯅ ꯄꯣꯞ ꯇꯥꯏ ꯃꯁꯥꯁꯦ ꯌꯥꯝ ꯅꯥꯜꯂꯦꯕ ꯑꯃꯨꯛ ꯅꯥꯟꯕꯗ ꯑꯗꯣ ꯁꯤꯗꯤ ꯄꯣꯂꯤꯁꯇꯔ ꯁꯨꯠꯇꯣ ꯂꯨꯄꯥ 550 ꯄꯤꯕꯤꯒꯤꯗꯣ ꯑꯗꯨꯒꯤꯗꯨꯗ ꯂꯧꯈꯤꯕ ꯄꯣꯠꯅꯤ ꯁꯤꯅ ꯑꯃꯨꯛ ꯄꯣꯂꯤꯁꯇꯔꯃꯛꯇꯤ ꯅꯠꯇꯦ ꯐꯤ ꯀꯔꯤ ꯂꯪ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯤꯁꯤꯅ ꯑꯃꯨꯛ 1 ꯄ꯭ꯂꯥꯏꯒꯤ ꯂꯪꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ ꯁꯤꯒꯤ ꯁꯨꯠꯁꯦ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯀꯩꯅꯣ ꯀ꯭ꯔꯤꯁꯅ ꯖꯔꯃꯒꯨꯝꯕ ꯑꯗꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕ ꯀꯥꯟꯗ ꯃꯆꯨꯁꯦ ꯌꯥꯝꯅ ꯄꯥꯝꯖꯅ ꯂꯧꯈꯤꯕꯅꯦꯕ ꯁꯤꯗꯤ ꯍꯣꯡꯁꯨ ꯍꯣꯡꯉꯒ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯛ ꯀꯨꯆꯨ ꯊꯣꯛꯄꯤꯗꯣ ꯑꯣꯏꯌꯦꯕꯀꯣ ꯁꯤꯒꯤ ꯃꯆꯨꯁꯤꯅ ꯑꯗꯨꯗꯣ ꯑꯩꯅ ꯁꯨꯝ ꯆꯅꯥꯡꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯊꯥꯗꯕꯤꯗ ꯑꯩꯅ ꯃꯌꯥꯝꯁꯦ ꯊꯥ ꯂꯣꯏꯔꯛꯄꯩꯗꯨꯗ ꯋꯥꯎꯔꯤ ꯂꯥꯛꯄ ꯆꯅꯥꯡ ꯑꯔꯦꯝꯕꯗꯨꯅ ꯋꯥꯎꯔꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯥꯛꯄꯅꯦꯕꯀꯣ ꯃꯌꯥꯝ ꯋꯥꯁꯨ ꯋꯥꯔꯦ ꯈꯣꯡꯒ ꯆꯠ ꯇꯤꯡꯊꯣꯛꯑꯦ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯛꯄꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ